ꯄꯥꯎꯆꯦꯗꯤ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯈꯔ ꯄꯤꯖꯔꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 16 ꯊꯥ 8 ꯁꯣꯛ 2020 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1:30 ꯇꯥꯕ ꯃꯇꯝꯗ ꯇꯦꯜꯂꯧ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯔꯨꯟ ꯀꯨꯃꯥꯔꯒꯤ ꯂꯣꯏꯅꯕꯤ ꯏꯔꯨꯡꯕꯝ ꯅꯤꯡꯉꯣꯜ ꯃꯣꯏꯔꯥꯡꯊꯦꯝ ꯑꯣꯡꯕꯤ ꯁꯛꯍꯦꯟꯕꯤ ꯂꯩꯃ ꯆꯍꯤ 15 ꯃꯆꯥꯅꯨꯄꯤ ꯊꯥ 9ꯒꯤ ꯑꯉꯥꯡꯒ ꯂꯣꯏꯅꯅ ꯌꯨꯝꯗꯒꯤ ꯑꯣꯇꯣ ꯇꯣꯡꯗꯨꯅ ꯃꯌꯨꯝꯗ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤꯉꯁꯤ ꯖꯨꯂꯥꯏ ꯇꯥꯡ 10 ꯊꯥ 8 ꯁꯣꯛ 2020 ꯏꯪ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤ ꯐꯥꯎꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯤ꯫ ꯑꯣꯇꯣ ꯗ꯭राꯏꯚꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯀꯣꯏꯖꯝ ꯔꯥꯖꯃꯣꯍꯟ ꯇꯦꯜꯂꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯀꯣꯏꯖꯝ ꯏꯅꯥꯎꯆꯥꯒꯤ ꯃꯆꯥꯅꯤꯄꯥꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯕꯤꯔꯕꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯥꯎ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯃꯣꯏꯔꯥꯡꯊꯦꯝ ꯑꯔꯨꯟ ꯀꯨꯃꯥꯔꯗ ꯄꯥꯎ ꯄꯤꯕꯤꯌꯨ꯫ ꯐꯣꯟ ꯅꯝꯕꯔꯗꯤ 7085923007 ꯅꯠꯇ꯭ꯔꯒꯅ 8837232338ꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯂꯣꯏꯇꯣꯡꯕꯝ ꯀꯦꯅꯤꯇꯥ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯊꯦꯡꯅꯕꯤꯔꯕꯗꯤ ꯄꯤꯖꯔꯤꯕ ꯑꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯁꯤꯗ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯁꯥꯐꯝ ꯂꯩꯔꯛ ꯅꯣꯡꯃꯥꯏꯊꯦꯝ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9774425775 70055888026 ꯅꯠꯇ꯭ꯔꯒꯅ 8259055614꯫ ꯑꯉꯥꯡ ꯑꯁꯤꯅ ꯁꯦꯠꯈꯤꯕ ꯐꯤꯔꯣꯜ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯆꯣꯟꯕ ꯑꯃ ꯂꯤꯠꯈꯤ꯫ ꯄꯥꯎꯖꯦꯟꯖꯔꯤꯕ ꯂꯥꯏꯇꯣꯡꯄꯝ ꯆꯟꯗ꯭ꯔꯃꯅꯤ ꯁꯤꯡ ꯑꯄꯣꯛꯄ꯫ ꯀꯣꯟꯇꯦꯟ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯁꯤꯕꯨ ꯄꯥꯎꯗꯝꯖꯔꯤꯕ ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯗꯒꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯦꯟড ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯄꯨꯝꯅꯃꯛꯄꯨ꯫